Haukiba Inglisingani kunithoigi February tang kunipan amasung March mangada tangkak ani thokno pangthokiba taranithoi suba Manipur Legislative Assembly election da mai pakiba candidate kharagi mathakta High Court of Manipur da thangkatnakiba election petition singi manungda hearing loisinduna judgment lauthoknobagi matam ngaiduna leipa yaure Imphal West District ki manung chana leiba kunmathoi Nauria Pakhanglakpa Assembly Constituency gi mai pakpi candidate Bharatiya Janata Party gi Srimati Sagol Sem KB Devi ki mathakta thangatkiba election petition ki hearing loisinkhre election petition adu soibam Subhash Chandra na thangatpani Srimati KB na mahaki affidavit ta aranba wafam kaya isille haina maral siduna thangatkiba election petition adugi hearing haukiba tang mangada loisinkibani Aroiba hearing adu Justice Ahanthem Bimol ki bench ta sathakibani Haujik phawbagi oina judgment lauthokpati leitri judgment reserve tawruga thamli athubada lauthoklaba yabagi thajaba lei haukiba 12 suba Manipur Legislative Assembly election aduda kunmathoi Nauria Pakhanglakpa Assembly constituency da candidate Marina lamba toknabada Sagol Sem KB na vote 13 supna 59 phangduna mai pakibani Aduga National People Party ki Soibam Subhash Chandra na vote 10,968 phangduna second takibani Atai candidate chingna phangnakiba vote masingna Indian National Congress ki S Manautona 1893 amasung Janata Dol United ki K Manoranjana 1913 ni Manipur da ihan hanba oina court na election petition hearing tawruba matungda election kakthatuna MLA disqualified tawkibasi Moirang Assembly constituency gi Mariambam Prithibiraj ni mahak tarasuba Manipur Legislative Assembly election da constituency asigi mai pakpa candidate oikibani tungda Poknapham Chandrana High Court of Manipur da election petition ama thangalakpadagi court na hearing tawruba matungda mahaki haibadi Prithibiraj ki election adu chanahankidabani Prithibiraj na mahaki affidavit ta aranba wafam isilli haibagi wafam da election aduda second takiba Poknapham Chandrana High Court of Manipur da case thangatkibani Adubu court na judgment lauthukpa matamda Poknapham Chandra masa mahakna hana yauramba political party adu thadokibadagi mahakna mai pakpa candidate oire haina lauthukpa magdi lekhide High Court of Manipur na Prithibiraj ki election chanaroi haina rai lauthukibado Inglisingani 13 ki February thadani Prithibiraj na High Court ki order adu Supreme Court ta singnaki adubo Supreme Court na Inglisingani 13 ki November thada High Court of Manipur ki order adu saugatkibani Haukiba tarasuba Manipur Legislative Assembly election ki oina Assembly constituency amagi election High Court of Manipur na chanahankidraba matungda Inglisingani 13 ta pangthokiba 13 suba Manipur Legislative Assembly ki election dana Assembly constituency ani gi election chanahankide Assembly constituency ani aduna mathangchina Kakjing amasung Wangkhai Assembly constituency ni M. Ramesona Thangalakpa case da court na Kaksingi Y. Surchandragi election chanaroi haina rai tabaga loinana M. Ramesona mai pakpa candidate ni haina lauthokibani Amirumda BJP gi Y. Irabot na Thangalakpa case da Wangkhai gi Okram Henry gi election chanahankide Y. Irabot pu mai pakpa candidate oihanki Haukiba tarasuba amasung 13 suba Manipur Legislative Assembly election ka mari leinana High Court of Manipur da election petition sing ithang thangatna khidrabasu Inglisingani kunithoi da pangthokiba 12 suba Manipur Legislative Assembly election giti yamlaba election petition sing thangatna rakhi Mamangda Poknapham Chandrana M. Prithibiraj ki mathakta M. Ramesona Y. Surchandra ki mathakta amasung Yungkam Irabot singna Okram Henry ki mathakta thangatpa election petition singda court na takiba rai sing aduna handaki election da second taba candidate singda election petition sing thanabagi ithillama pirambasu yai Hauzik High Court of Manipur da thangatna rakhiba election petition sing Soibam Subhash Chandra na Srimati KB Devi ki mathakta thangatpadu tharaga 35 domni petition sing adugi manungda amadi haukiba Inglisingani kulhumdoi ki October thada matam adugi Chief Justice ki bench da hearing tawruba matungda dismiss tawkre
पिटिशन अदु सांडेल एसटी असेंबली कंस्टिट्युएंसी की एमएलए एसएस ओलिस की मथक्ता कंस्टिट्युएंसी असिदा एनपीपी की कैंडिडेट ओइकिबा लुनखोपाउ हौकिपना थांगतपनी थांगतनरखिबा इलेक्शन पिटिशन सिंगी मनुंगदा रेस्पोंडेंट सिंगना मेंटेनेबल ओइते हाइदुना सुप्रीम कोर्ट ता चटनबसु याउखी अदुबो अयाम्बना माइथिकी हौजिक लैरिबा इलेक्शन पिटिशन सिंगी मनुंगदा मेंटेनेबल ओइते हाइदुना सुप्रीम कोर्ट ता चलुबदा यारखिदबा मयाम अमा याउरी हाई कोर्ट ऑफ मणिपुर थांगलखिबा इलेक्शन पिटिशन सिंगी मनुंगदगी अमा डिसमिस तौख्रबा मतुंगदा लेहौरिबा अतै पिटिशन सिंगी मनुंगदा अहानबा ओइना नाउरिया पाखंगलाकपा असेंबली कंस्टिट्युएंसी की सोइबम सुभाचंद्रना श्रीमती केबी की मथक्ता थांगलखपा इलेक्शन पिटिशन की हियरिंग लोइसिनखिबनी अदुगा जजमेंटना रिजर्व तौरगा थमखिबनी अतै इलेक्शन पिटिशन सिंगसु अथुबदा हियरिंग लोइसिनदुना राय मतंग मतंग लाउथोरक्लबा याबगी थाजबा लेतबा नते पनबा याबदी हौजिक सस्पेंडेड एनिमेशन दा लेरिबा 12 सुबा मणिपुर लेजिस्लेटिव असेंबली असिगी मपुंसी लाक्लिबा इंग 2018 की मार्च थादा लोइगदबनी।